Vision Creative School of Science Thobal Okramgi Parents Meet ngasi school asigi complex ta pangthokpaga loinena mahairoi singi oiba counseling program amasu pangthokkhre. Thauramadu Manipur Institute of Management Studies MIMS Manipur University ki Professor Dr. C.H. Ibohal Maitei, Vision Creative School of Science ki Principal Tekcham Nandalal Maitei amadi School asigi Chemistry Department ge HOD Lecturer Akoizam Jiten na athoiba mitung singoina sarukya ki. Mahairoi sing amadi mama mapa oiba kayana sarukya dona pangthokhiba thauramadu MIMS Manipur University ki Professor Dr. C.H. Ibohal Maitei na counselor oiduna Mahairoi singna tungda mai pakpa matik chaba mioi amamam oiraknaba tauba yaba amadi chatkadaba lichatna chingba guideline kayagi matangda wangang ki mahi masing tambagi machatama mathang tare aduna young minds lai na thamdani musiki dawa akoi hingiba lamdam Bharat Manipur akoi ko leijeri ba laikai lamdam se chawkatpa hingbida nungaiba lamdam ama oihanaba honabada lamdam tuda leiliba mioi kanglu singduki mahi masing tamba makoina pairiba sinfam makoina tawgadaba punamak singsina achauba contribution ama pidana awunba malem ama anuba malem ama aduga chawkatpa lamdam ama oihanbada makoigi thudang siam chawi